NSCN-IM gi lusingba TS Muiva masangam laktabadagi hospital da pukhatuna laikat nakre. Kurumzari Am-Istv News meeting tabir sing butaram uksari pausanung na pizari. NSCN-IM gi lusingba TS Muiva masangam laktabadagi hospital da pukhatuna laikat nakre hari. Masagi chahi marfidrama thoi shuraba lalhulu pasagi ato kilonser wariba muiva sor honba nungairak tabadagi referral hospital Dimapur da pukatuna laikat nakibani chahi yam silakpagi masa sonjilakpana sor honba waba yauna atai masa nungai taba kaya oirakpani hairi. Haukiba chahi gi November 13 jirigi Zakurador Borobekra jagadagi pikliba angang ahum amadi nupi ahum kuki militant singna fakraba matungda tamthina hatpa chenaba men culprit ama NIA na phababu apenba phongdok tuna laikhidraba thawai tarukna lairamlenda ingna chikna lainanabagidmakta uripok apunba lup amadi uripok nupi apunba lupna sinduna candle maira katpagi thoramama uripok canteen leirak machinda pangthokre maira katpagi thoramatuda saruk yakiba UAL gi vice president khwairakpam Tarun Kumar na India gi judiciary system da Thazaba thamduna jiri thaudoki matangda yamna democratic oiba mawongda numit 39 relay hunger strike shathakhiba laikhrabani loinana Manipur High Court PIL ama thaduna ngasi phawbada pikliba angang ahum yauna miyoi taruk adubu justice fanghanana bahonaduna lakpani haukiba numitta NIA na mihat aduda maruoina chenaba miyoi amabu phagatkiba si yamna thagatningai oi amadi athubada justice fanghalagani haibagi thazaba su lei haiki. Kumbi Kendra gi MLA S Prem Chandra gi meeting makhada Kumbi Kendra da nong yuba yum amata leihandaba haiba campaign amagi makhada Kumbi Kendra gi manungda leiba khara hena khudong chadaba imung singda leptana yum kupnanaba jinga pirakpagi makha tarakpa oina ngasishu Wangu Terakong Gram Panchayat ki manung chanba Wangu Nauda Khong Chingya Laikai Fairembam Ongbi Induda amadi Wangu Terakong dagi Sairem Bikas ki imung Ani asida MLA yauna jinga khusina baga loinana makhata na kendra sigi awa ana kayada leptana mating pangkhigani hairi kendra sigi yum kuppa ngamjadaba beneficiary samanga henbada MLA na jinga piduna yum kuphanba amadi yum saba ngamdaba imung singda yum sabikhre hairi jinga khusina baduda BJP Kumbi Mandal ki president Seram Angaushana Wangu Terakong Gram Panchayat ki administrative committee ki chairman su oriba Potsangbam Baleshwar ward member Sarukya ki MLA na thokaningdaba irang aduna ngasidi chingkhong chingyada leiriba praja sing awaba pidaba nate maram aduna makoibu yaifananaba ne taba punsi amada hingnaba haibus hinganba haibusi mahaki pandamni haiki maram aduna waringai matamsida matiang pangbagi mahutta social media da lana uhonanaba honaba asi tobiganu social media da lauriba singadu social media na aikoigi awaba hozik thengnariba singasi kokhanba ngamloi Aikoi punna wakhal taminaba machangi chara henduna leiriba kayada ngasigi hunariba launariba mayamasi taningloi maramaduna wariba hingnanabagi lanthingnariba kayasi hana kanba machangi haiki adubu laibak thibadi satkiba koi 2023 gi May gi tang ahum dagi satharkiba adugumlaba tamthiraba irang aduna koi sina koi singmasi Terakong GP gi koi Wangu Sabal koi maning chingkhong ngai dani koi mayam chingkhong na khulai bangam dagana chenthor matungda hojimu tapna irang se khar farak di handala kusida koi jum kai sembagi gapi bani aduna hojik phawbada aigi kendra gi leidiba imaisa sinau ahlaman marumpang pai kudimak dain hajening base koi kudimak mioi bani soi belaini nungai tabelaini awab belaini awat belaini tawdabu akoina tawdabu thawsing ase koi karamba mawong da tawraga koi gramianga amadi leidiba mayam singsiga dai saga pulaga tawu yab singado kari de hena phagani habdu mayam ju khanbiyu adu aina tawriba thabak singa sida pendaba leire social media da karida koi hainaraga launaraga social media na thabak kesu tawra oi tawdabu thabak to koi sanani aduna koi gyan taminaraga thabak tawmina si habsima ai jinga pirakpada beneficiary singi maikai dagi MLA bu thagat pa phongdokhi Jeluraba matungda ai chingkhong sida hanjinjaraga yum macha ma sajai ado ai kup pangamjadadana ai khoi kendra gi MLA na ai yum kup na bagi damakta mateng pangbi aduna MLA sigi
लाकदब खुदिंग अफफता खुदिंग अखोई पुनमकना थवाई हक्चांग यावना पुनमक मतेंग पांगबा ngamnaba isa यावना होनाजगनी ꯑꯩꯒꯤ ꯃꯤꯡ ꯕꯤꯀꯥꯁ ꯀꯧꯋꯦ ꯑꯩꯒꯤ ꯌꯨꯝ ꯀꯨꯏꯅ ꯁꯥꯔꯒ ꯀꯨꯞꯄ ꯉꯝꯗꯕ ꯌꯨꯝꯁꯦ ꯀꯀꯥ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯉꯁꯤ ꯗꯤꯟ ꯄꯥꯡꯕꯤꯔꯛꯏ ꯃꯇꯦꯡ ꯁꯤꯒꯤꯗꯃꯛꯇ ꯀꯀꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯀꯀꯥꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯀꯠꯊꯣꯛꯆꯒꯅꯤ ꯄꯥꯎꯒꯤ ꯃꯔꯛꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule ब्रेक तुंगदा मोहना तरा नोक्सरी मखा तारकपा पाव पिजरी माउ फुटबॉल लीग लिसंगनी कुनमंगा कुंतरुक नौना साबा असुफी फुटबॉल एकेडमी AFA आर्टिफिशियल टर्फ ग्राउंड पुनानामई माउदा ngarang hogdokre hogdopagi thoramda mau council ki president and Athiko Joseph SDO AM gi president Kovio Joram amasung mau AC gi MLA Losidi ko sarugyaki mau gi tongan ba kul gi tim tara romna tournament asida sarugyari सिंगदादाम की एरिया से कॉन्फ्लिक्ट जोन द यावग्रे लेमखोंग दगी लाकदबा कांगचुप द पाइपलाइन लाकपसिसु लाक्तरे अदुना सोमगी सि फंक्शनल ओइरक्तरे सिगी अवाबा मतमजिदा लोइनमक नत्रसु जगा लोइसलकपदा मरुइबा पाव मुका हन पिजरी NSC and IM gi lusingba TS muibha masang amlaktabadagi hospital da pukatuna laikat nakre Ozu pawagi oinadi Am-Istv news matang sida tension jari mireng tabi de bupuna wakpu amuka hanna kurum jari